ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯝ ꯁꯦꯝꯕ ꯀꯥꯔꯛꯄꯅꯦ ꯌꯦꯡꯉꯨꯔꯦ ꯅꯣꯡꯁꯤꯗꯤ ꯀꯟꯁꯤꯜꯂꯛꯑꯦꯕꯣ ꯃꯌꯥꯝꯁꯨ ꯍꯨꯟꯗꯣꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯇꯅ ꯁꯦꯝꯗꯅ ꯁꯥꯗꯅ ꯇꯧꯔꯤꯁꯦ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯈꯨꯕꯝꯂꯦꯟꯗꯅꯤ ꯂꯥꯛꯀꯗꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯏꯙꯧ ꯑꯅꯤꯒꯤ ꯈꯨꯔꯨꯝꯕꯁꯤꯒꯤ ꯀꯥꯔꯛꯅꯔꯕ ꯑꯩꯅ ꯁꯦꯡꯗꯣꯛꯄ ꯁꯥꯊꯣꯛꯄ ꯇꯧꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯅꯍꯥꯁꯤꯡꯁꯤ ꯍꯧꯖꯤꯛ ꯅꯣꯡ ꯃꯔꯛꯇ ꯆꯨꯕ ꯈꯣꯠꯄꯒ ꯇꯧꯗꯕꯤꯗ ꯁꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯪꯗꯕꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯉꯟꯇꯥ ꯂꯦꯡꯕꯤꯔꯛꯑꯣ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡ ꯆꯤꯡ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡ ꯆꯤꯡꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯕꯝ ꯉꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯅꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯐꯧꯗ ꯑꯅꯤ ꯐꯪꯖꯩ ꯕꯦꯁꯤꯛꯁꯦ ꯃꯤ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦꯀꯣ ꯆꯥꯝꯊꯣꯛꯑꯁꯨ ꯌꯥꯔꯦ ꯅꯪꯗꯤ ꯂꯣꯏꯔꯦꯅ ꯑꯁ ꯃꯅꯤꯡꯗ ꯐꯩꯗꯣꯛꯈ꯭ꯔꯦ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯦꯞꯄꯀꯣ ꯃꯅꯤꯡꯗ ꯐꯩ ꯌꯥꯔꯦ ꯍꯪꯉꯣꯏ ꯄꯥꯠꯀꯤ ꯂꯝꯕꯤ ꯆꯠꯄꯒꯤꯗꯣ ꯃꯩ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯕꯣ ꯖꯒꯥꯁꯤꯗ ꯐꯣꯇꯣꯒ ꯑꯃꯨꯛ
Rồi, xin được nữa, tục này. Nhau thì mấy cà biêu đó. Thật giống như rất thật ra đấy à. Lấy xin này rồi thì nó đi khăn cái gì à. Sana may like from mula pa rin. Yung masaya piwan doon yung mandi. Masaya nung mga muto din. Gaya masaya na sonda. Lagi lo sẽ ligo, cái gì đấy, giờ lo xí đuôi, Remember saying karena kekaikan lalu sekali aku member meon like lu sila pergi. Aduh.